ดูꯑꯁꯪ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯆꯤꯔꯦ ꯆꯤꯔꯦ ꯂꯥꯎꯕ ꯑꯁꯪꯕꯗꯨ ꯃꯌꯥꯡ ꯀꯪꯕꯒꯤꯅꯤ ꯋꯥꯈꯜꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯕꯅ ꯃꯌꯥꯝ ꯑꯩꯅꯗꯤ ꯆꯠꯕꯤ ꯁꯥꯊꯤꯅ ꯆꯠꯅꯤꯡꯖꯒꯦ ꯄꯨꯖꯥ ꯇꯧꯔꯛꯄꯩꯔ ꯑꯗꯨꯗꯤ ꯈꯪꯗꯦꯕ ꯑꯩ ꯋꯥꯈꯜꯁꯤ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯁꯥꯊꯤꯅ ꯅꯤꯡꯖꯒꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯤꯠꯇꯁꯨ ꯎ ꯂꯩ ꯍꯔꯥꯎꯊꯣꯛꯀꯦ ꯍꯥꯏꯅ ꯚꯤꯗꯤꯑꯣ ꯅꯝꯈꯣꯟꯅ ꯁꯨꯝ ꯑꯃꯁꯨ ꯁꯨꯝ ꯇꯧꯋꯦꯕ ꯅꯣꯏꯁꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯥꯁꯦ ꯁꯨꯝ ꯃꯤꯠꯇꯁꯨ ꯄꯨꯖꯥꯒ ꯇꯧꯔꯛꯄꯁꯦ ꯄꯨꯖꯥꯒꯤ ꯐꯤ ꯂꯩꯕꯤꯌꯨ ꯈꯣꯠꯄꯤꯌꯨ ꯍꯥꯏꯅ ꯃꯥꯏ ꯃꯥꯏꯒꯤ ꯇꯧ ꯄꯨꯖꯥꯒꯤ ꯐꯤ ꯂꯩꯕꯤꯌꯨ ꯍꯥꯏꯅ ꯃꯥꯏ ꯃꯥꯏꯒꯤ ꯃꯃꯥ ꯃꯄꯥꯗ ꯂꯩꯕꯤꯌꯨ ꯈꯣꯠꯄꯤꯌꯨ ꯍꯥꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤꯗꯤ ꯃꯥꯁꯨ ꯌꯥꯎꯔꯤꯕ ꯍꯟꯗꯛ ꯆꯍꯤꯁꯤꯗꯤ ꯃꯥꯁꯨ ꯌꯥꯎꯗ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯈꯜꯂꯔꯣꯏ ꯚꯤꯗꯤꯑꯣꯗ ꯃꯑꯣꯡ ꯆꯟꯕꯤꯒꯤ ꯃꯃꯤꯡꯁꯦ ꯑꯩ ꯃꯣꯏ ꯘꯥꯠ ꯂꯥꯜꯂ ꯆꯠꯄꯗ ꯃꯑꯣꯡ ꯌꯥꯝ ꯄꯟꯗ꯭ꯔꯕꯅꯦꯕ ꯑꯩꯅꯗꯤ ꯃꯤꯅ ꯆꯥꯝꯃ ꯄꯟꯖꯅꯤꯡꯉꯦ ꯂꯩꯒꯤꯗꯕ ꯃꯤꯁꯦ ꯁꯨꯝ ꯄꯟꯗ ꯂꯩꯗꯨꯅꯤ ꯍꯥꯏꯅ ꯄꯨꯔꯨꯒꯤ ꯋꯥꯈꯜꯗꯤ ꯃꯥꯟꯅꯗꯕ ꯑꯩꯅ ꯁꯨꯝ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯌꯥꯝ ꯄꯟꯗ꯭ꯔꯕꯅꯦꯕ 이사를 가서 ꯃꯥꯏ ꯋꯥꯈꯜꯁꯦ ꯈꯟꯗꯕꯅꯦꯕ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝꯒ ꯎꯔꯒ ꯃꯥꯒꯤ ꯔꯤꯜꯁ ꯀꯩꯀꯥ ꯃꯥꯒꯤ ꯏꯟꯁꯇꯥꯗ ꯆꯥꯆꯥꯊꯣꯝꯕꯤ ꯍꯥꯏꯅ ꯃꯥꯅ ꯀꯧꯕꯗꯨꯁꯨ ꯀꯌꯥꯝ ꯆꯥꯗꯕ ꯊꯪꯅꯕꯗ ꯑꯉꯥꯡ ꯑꯃꯅ ꯃꯣꯏ ꯃꯌꯨꯝꯗ ꯆꯥꯆꯥꯊꯣꯝꯕꯤ ꯍꯥꯏꯅ ꯀꯧꯕ ꯑꯩꯅ ꯇꯟꯖꯥꯗꯣ ꯑꯩꯅ ꯃꯥꯒꯤ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯇꯟꯖꯥꯗꯣ ꯃꯥꯅ ꯑꯉꯥꯡꯗꯨꯅ ꯑꯗꯨꯃꯥꯏꯅ ꯀꯧꯔꯛꯄꯗꯨ ꯑꯩꯅ ꯆꯟꯕꯤꯅ ꯀꯧꯔꯛꯏ ꯃꯥꯅ ꯑꯩꯅ ꯁ꯭ꯋꯥꯏ ꯂꯥꯎꯕꯅꯤ ꯑꯩꯈꯣꯏ ꯃꯥꯗ ꯑꯩꯅ ꯇꯝꯕ ꯑꯩ ꯃꯤꯉꯣꯟꯗ ꯉꯥꯛꯇꯪ ꯊꯣꯡ ꯂꯥꯎꯕꯅꯤ ꯆꯟꯕꯤꯅꯤꯅꯦ ꯍꯥꯏꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏ ꯊꯪꯅꯕꯩ ꯑꯉꯥꯡ ꯑꯣꯏꯔꯝꯃꯦꯕ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯕ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯅꯨꯡꯉꯥꯏꯃꯟꯗꯅ ꯃꯤꯠꯇꯩ ꯄꯤꯁꯦ ꯂꯦꯞꯄ ꯌꯥꯗꯕꯗꯨꯒ ꯑꯩ ꯈꯜꯂꯦꯕ ꯚꯤꯗꯤꯑꯣ ꯑꯣꯟ ꯇꯧꯔꯒꯦ ꯚꯤꯗꯤꯑꯣ ꯑꯣꯟ ꯇꯧꯔꯒ ꯄꯤ ꯇꯥꯕꯁꯦ ꯁꯨꯝ ꯐꯍꯟꯈꯤꯒꯦ ꯍꯥꯏꯅ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯆꯍꯤꯁꯨ ꯌꯥꯝꯅ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯐꯤꯔꯣꯜ ꯂꯩꯗꯅ ꯈꯣꯠꯇꯅ ꯄꯨꯖꯥꯒꯤ ꯄꯩꯁꯥ ꯄꯤꯕ ꯈꯣꯠꯄ ꯑꯗꯨ ꯄꯨꯖꯥ ꯆꯠꯃꯤꯟꯅꯕ ꯈꯣꯠꯃꯤꯟꯅꯕ ꯄꯨꯝꯅꯃꯛꯇꯣ ꯃꯇꯝꯁꯨ ꯆꯠꯈꯤꯕ ꯈꯪꯍꯧꯗꯦꯕ ꯋꯥꯈꯜꯁꯨ ꯌꯥꯝ ꯀꯨꯏꯁꯟꯈ꯭ꯔꯦꯕ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯀꯞꯅꯤꯡꯕꯁꯦ ꯑꯩꯅ ꯈꯥꯡꯂꯦ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯅ ꯆꯍꯤ ꯃꯃꯥ ꯆꯠꯈ꯭ꯔꯦꯀꯣ ꯍꯥꯏꯅ ꯈꯟ ꯂꯩꯕꯁꯦ ꯌꯥꯗꯦ ꯇꯣꯉꯥꯜꯂꯛꯄ ꯑꯗꯒꯤ ꯅꯨꯡꯊꯤꯟ ꯃꯇꯝꯁꯤꯒ ꯏꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯋꯥꯅꯤꯡꯖꯈꯤ ꯅꯨꯡꯊꯤꯟ ꯃꯇꯝꯁꯤꯗ ꯃꯥ ꯍꯥꯟꯅ ꯑꯩꯈꯣꯏꯗ ꯂꯥꯛꯑꯒ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯉ ꯈꯣꯠꯂꯒ ꯕꯕ꯭ꯂꯤ ꯇꯧꯕꯩꯁꯤꯒ ꯑꯩꯅ ꯊꯣꯡꯒꯥꯟꯐꯥꯎ ꯃꯥ ꯊꯤꯜꯂꯨꯔꯒ ꯑꯗꯨꯒꯤ ꯃꯥꯅ ꯆꯠꯈꯤꯕꯗꯣ ꯑꯩ ꯀꯞꯅꯤꯡꯃꯟꯒꯤꯗꯅꯦ ꯑꯩꯈꯣꯏ ꯃꯥꯅ ꯍꯪꯈꯤꯕꯗꯣ ꯑꯩꯅ ꯐꯤꯂꯝ ꯌꯦꯡꯉꯁꯨ ꯌꯥꯝ ꯀꯞꯀꯜꯂꯦꯕ ꯑꯗꯣ ꯑꯩ ꯐꯤꯂꯝꯁꯨ ꯑꯃꯨꯛ ꯌꯦꯡꯗꯦꯕ ꯑꯗꯨꯗꯣ ꯑꯩ ꯍꯨꯏꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯩꯑꯕ ꯑꯗꯣ ꯍꯨꯏꯒꯤ ꯐꯤꯂꯝ ꯌꯦꯡꯉꯒ ꯀꯞꯄꯤꯃꯤ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯒ ꯊꯣꯛꯂꯛꯑꯒ ꯁꯪꯒꯣꯏꯗ ꯐꯝꯃꯒ ꯉꯁꯥꯏꯅ ꯀꯞꯄ ꯑꯩ ꯃꯤꯠ ꯁꯥꯔꯦ ꯅꯣꯏꯃꯟꯒꯤꯗ ꯐꯔꯦ ꯃꯌꯥꯝꯗꯩ ꯑꯁꯨꯝ ꯑꯩ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯃꯟꯗꯅ ꯁꯨꯝ ꯐꯣꯡꯗꯣꯛꯆꯕꯅꯤ ꯂꯥꯛꯑꯒ ꯂꯧꯕꯤꯒꯅꯨ ꯃꯌꯥꯝ ꯃꯤ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯑꯩ ꯉꯁꯤ ꯌꯨꯇꯨꯕꯁꯨ ꯄꯥꯏꯔꯝꯃꯣꯏꯑꯕ ꯑꯩ ꯏꯊꯟꯇꯅꯗꯤ ꯚꯤꯗꯤꯑꯣ ꯅꯝꯕꯒꯤ ꯉꯁꯤꯐꯥꯎꯕꯁꯨ ꯃꯥꯏ ꯄꯨꯕꯁꯦ ꯉꯝꯗꯦꯕ ꯑꯗꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯂꯥꯡꯅ ꯚꯤꯗꯤꯑꯣ ꯅꯝꯁꯤ ꯈꯣꯠꯁꯤ ꯑꯗꯨꯅꯤ ꯍꯥꯏꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯏꯜꯂꯝꯗ꯭ꯔꯒꯗꯤ
ꯍꯥꯏꯔꯝꯕ ꯃꯌꯥꯝꯗꯨꯒ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕꯁꯤꯒ ꯃꯉꯣꯟꯗ ꯃꯥꯗꯤ ꯂꯩꯇꯕꯅꯤꯅ ꯎꯗ꯭ꯔꯦ ꯈꯣꯖꯥ ꯇꯧꯕꯁꯤꯁꯨ ꯍꯥꯏꯅ ꯑꯗꯨꯏꯕꯨꯗꯤ ꯑꯩꯈꯣꯏꯅ ꯀ꯭ꯂꯣꯁ ꯑꯣꯏꯕꯗꯣ ꯋꯥꯠꯄꯗꯣ ꯍꯥꯏꯔꯒꯗꯤ ꯈꯔꯁꯨ ꯐꯕ ꯌꯥꯝ ꯀ꯭ꯂꯣꯁ ꯑꯣꯏꯕ ꯁꯨꯝꯗꯁꯨ ꯁꯨꯝ ꯂꯩꯃꯤꯟꯅꯕ ꯑꯩꯈꯣꯏꯗꯁꯨ ꯁꯨꯝ ꯂꯩꯔꯒ ꯆꯥꯎꯈ꯭ꯔꯤꯅꯦ ꯍꯥꯏꯕꯗꯁꯨ ꯀꯩꯝ ꯑꯔꯥꯟꯕ ꯑꯣꯏꯔꯣꯏꯑꯕ ꯃꯊꯪꯗꯩꯗꯤ ꯁꯨꯝ ꯀꯞꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕ ꯚꯤꯗꯤꯑꯣ ꯑꯝꯇ ꯎꯠꯂꯔꯣꯏꯗ ꯉꯁꯤꯁꯦ ꯅꯨꯡꯉꯥꯏꯃꯟꯗꯅ ꯑꯩꯅ ꯎꯠꯄꯗꯤ ꯐꯤꯕꯝ ꯑꯃ ꯆꯥꯗ꯭ꯔꯦ ꯁꯛꯁꯤꯁꯨ ꯇꯨꯝ ꯍꯧꯒꯠꯂꯛꯄ ꯆꯥꯛ ꯊꯣꯡꯕ ꯃꯌꯥꯝ ꯌꯦꯡꯉꯨꯅꯦ ꯀꯩꯀꯩꯅꯣ ꯌꯦꯡꯉꯨ ꯇꯨ ꯁꯤꯅ ꯑꯅꯥꯝꯗꯤ ꯃꯌꯥꯝꯅꯤ ꯑꯗꯣ ꯁꯤꯇꯅꯤ ꯑꯩꯅ ꯌꯦꯡꯍꯟꯅꯤꯡꯉꯤꯁꯤꯅ ꯁꯦ ꯄꯦꯔꯨꯛꯁꯦ ꯄꯦꯔꯨꯛ ꯀꯩꯅꯣ ꯇꯧꯅꯤꯡꯀꯣ ꯁꯤ ꯃꯌꯥꯝ ꯃꯔꯥꯒ ꯀꯣꯟꯅ ꯊꯥꯕ ꯈꯔꯒ ꯊꯥꯖꯤꯟꯕ ꯖꯥꯠꯅꯤ ꯑꯩꯈꯣꯏ ꯌꯥꯝ ꯄꯥꯜꯂꯦꯍꯦ ꯁꯤꯗꯤ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯗꯩꯁꯨ ꯈꯔ ꯆꯥꯎꯏ ꯑꯗꯒꯤ ꯃꯤꯉꯣꯟꯗꯩꯁꯨ ꯈꯔ ꯆꯥꯎꯏ ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯅ ꯈꯔ ꯄꯨꯔꯛꯄꯁꯨ ꯆꯥꯎꯏ ꯍꯩꯗꯣꯛꯄꯁꯦ ꯅꯨꯡꯉꯥꯏꯔꯗꯤ ꯑꯩꯁꯦ ꯇꯣꯅꯤꯡꯈꯣꯛꯁꯦ ꯄꯥꯒꯅꯦ ꯖꯥꯝꯃꯒ ꯐꯖꯃꯟꯈꯤꯅꯅꯦ ꯑꯗꯨꯝ ꯃꯌꯥꯝꯗ ꯌꯦꯡꯍꯟꯅꯤꯡꯅ ꯇꯧꯕꯅꯤ ꯃꯥꯏ ꯄꯦꯃꯥ ꯉꯝꯗ꯭ꯔꯦꯗꯤ ꯌꯦꯠꯁꯜꯂꯦ ꯍꯥꯞꯈꯤꯅꯨ ꯑꯩ ꯍꯥꯞꯀꯦ ꯈꯥꯡꯗꯣ ꯁꯥꯕ ꯀꯨꯏ ꯆꯪꯕꯅꯤ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯌꯦꯡꯉꯨꯗꯣ ꯑꯗꯨꯝ ꯃꯔꯥꯒ ꯀꯣꯟꯅ ꯆꯥꯎꯏ ꯑꯩꯈꯣꯏ ꯈꯔꯒ ꯊꯥꯖꯟꯖꯥꯅꯤ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤꯁꯨ ꯇꯣꯅꯤꯡꯈꯣꯛꯇꯤ ꯐꯗꯤ ꯐꯩꯗꯣ ꯍꯟꯗꯛ ꯈꯇꯪ ꯀꯩꯅꯣ ꯇꯧꯔꯦ ꯑꯃꯨꯛ ꯈꯔ ꯆꯣꯡꯈꯠꯂꯦ ꯌꯥꯝ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯨꯇꯨ ꯌꯥꯝꯃꯤꯗꯨ ꯁꯨꯇꯤ ꯍꯣꯏꯗ ꯀꯩꯅꯣꯗ ꯚꯔꯥꯗ ꯍꯌꯦꯡ ꯈꯔ ꯄꯤꯈ꯭ꯔꯅꯤ ꯑꯅꯥꯝꯁꯤꯁꯨ ꯄꯤꯈ꯭ꯔꯅꯤ ꯑꯩꯈꯣꯏ ꯑꯅꯥꯝꯒ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯗꯤ ꯑꯅꯥꯝꯒ ꯕꯦꯔꯤꯒ ꯍꯥꯏꯔꯒꯗꯤ ꯉꯥꯎꯏ ꯑꯩꯅ ꯑꯅꯥꯝ ꯕꯦꯔꯤ ꯍꯥꯏꯔꯒ ꯁꯨꯡꯆꯥ ꯆꯥꯅꯤꯡꯗꯕ ꯃꯁꯤꯅ ꯑꯋꯥꯕꯅꯤ ꯑꯩꯕꯨ ꯉꯥꯀꯥꯟꯁꯤ ꯆꯥꯕꯗ ꯂꯣꯏꯔꯦ ꯐꯖꯗ꯭ꯔꯥꯀꯣ ꯃꯌꯥꯝ ꯑꯗꯣ ꯇꯣꯅꯤꯡꯈꯣꯛꯁꯦ ꯀꯩꯅꯣꯁꯨ ꯆꯥꯖꯥꯔꯅꯤ ꯇꯣꯅꯤꯡꯈꯣꯛ ꯆꯝꯊꯣꯡ ꯅꯠꯇ꯭ꯔꯥ ꯇꯣꯅꯤꯡꯈꯣꯛ ꯆꯝꯊꯣꯡꯁꯨ ꯆꯥꯖꯥꯔꯅꯤ ꯑꯩ ꯆꯥꯅꯤꯡꯉꯦꯕ ꯇꯣꯅꯤꯡꯈꯣꯛ ꯆꯝꯊꯣꯡꯁꯦ ꯏ ꯃꯔꯤ ꯇꯦꯛꯈꯠꯂꯤ ꯀꯥ ꯍꯥꯏꯕꯗꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯆꯥꯕ ꯌꯥꯗꯦꯕ ꯁꯨꯝ ꯑꯁꯤꯟꯕ ꯄꯣꯠ ꯆꯥꯗꯦꯕ ꯍꯤꯗꯥꯛ ꯆꯥꯔꯤꯕ ꯑꯗꯨꯅ ꯑꯩ ꯆꯥꯅꯤꯡꯉꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯣ ꯐꯖꯃꯟꯒꯤꯅ ꯑꯩꯅ ꯌꯦꯡꯉꯨꯅꯦ ꯈꯨꯐꯖꯕꯅꯤꯅꯦ ꯑꯁ ꯖꯥꯝꯃꯤꯍꯦ ꯑꯗꯣ ꯇꯨ ꯐꯖꯔꯦ ꯍꯛꯆꯥꯡꯗꯁꯨ ꯀꯥꯟꯅꯕ ꯄꯣꯠ ꯌꯥꯝ ꯐꯖꯔꯦ ꯃꯌꯥꯝ ꯌꯦꯡꯉꯨꯇꯣ ꯉꯥ ꯑꯃꯨꯛ ꯉꯧꯔꯒꯦ ꯇꯧꯔꯦ ꯗꯦꯂꯤ ꯕ꯭ꯂꯣꯛꯁꯦ ꯅꯨꯡꯇꯤꯒꯤ ꯇꯧꯒꯦ ꯍꯥꯏꯗꯤ ꯑꯩꯒꯤꯗꯤꯀꯣ ꯅꯨꯡꯇꯤꯒꯤ ꯇꯧꯕ ꯌꯥꯏ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯊꯦꯜ ꯆꯣꯀꯠ ꯆꯥꯕꯁꯦ ꯅꯨꯡꯇꯤꯒꯤ ꯁꯦꯝꯕ ꯌꯥꯏꯗꯣ ꯇꯟꯂꯦꯕ ꯅꯨꯡꯇꯤꯒꯤ ꯁꯦꯝꯕꯗꯣ ꯑꯗꯣ ꯍꯟꯗꯛ ꯉꯥꯁꯦ ꯌꯥꯝ ꯇꯣꯏꯔꯦ ꯉꯁꯤꯗꯤ ꯈꯔ ꯂꯤꯡꯅ ꯄꯨꯔꯛꯑꯦ ꯆꯥꯅꯤꯡꯗꯕꯅ ꯑꯩꯅ ꯀꯟꯗꯂꯥꯒꯨꯝꯕ ꯈꯔ ꯆꯥꯅꯤꯡꯉꯤ ꯃꯔꯨ ꯌꯥꯎꯔꯁꯨ ꯌꯥꯎꯅ ꯔꯧꯁꯤ ꯆꯥꯅꯤꯡꯗ꯭ꯔꯦꯕ ꯑꯁꯤ ꯂꯩꯔꯦ ꯉꯧꯔꯒꯦ ꯇꯧꯔꯦ ꯈꯥꯡ ꯁꯥꯔꯦ ꯉꯧꯔꯒꯦ ꯊꯥꯎ ꯍꯥꯞꯄꯦ ꯉꯧꯊꯔꯒꯦ ꯍꯧꯖꯤꯛ ꯈꯥꯡ ꯐꯖ ꯁꯥꯔꯦ ꯃꯌꯥꯝ ꯌꯦꯡꯉꯨꯇꯣ ꯁꯤꯒꯁꯨ ꯍꯋꯥꯏ ꯌꯦꯡꯉꯨꯇꯣ ꯁꯤꯒꯁꯨ ꯍꯋꯥꯏ ꯊꯣꯡꯕ ꯑꯗꯒꯤ ꯁꯤꯒꯁꯨ ꯁꯤꯅ ꯑꯣꯔꯣꯟ ꯊꯣꯡꯕ ꯁꯤꯅ ꯄꯥꯄꯔꯒ ꯀꯩꯅꯣ ꯉꯥꯒ ꯉꯧꯔꯒ ꯍꯥꯞꯀꯗꯕ ꯋꯥꯠꯂꯤ ꯌꯦꯡꯉꯨꯇꯣ ꯁꯤꯅ ꯑꯩꯈꯣই ꯄꯥꯒꯤ ꯉꯧꯔꯒꯦ ꯈꯥꯡ ꯐꯖ ꯁꯥꯔꯦ ꯑꯩꯁꯨ ꯈꯨꯠ ꯅꯥꯝꯅ ꯐꯣꯟ ꯄꯥꯏꯔ ꯈꯨꯠ ꯅꯥꯝꯅ ꯐꯣꯟ ꯄꯥꯏꯔ ꯈꯨꯠ ꯅꯥꯝꯅ ꯉꯥ ꯉꯧꯕ ꯈꯣꯠꯄꯒꯁꯦ ꯋꯥꯏꯑꯦꯕ ꯀꯦꯃꯦꯔꯥ ꯁꯦꯡꯅ ꯎꯅꯕ ꯑꯗꯣ ꯑꯩ ꯇ꯭ꯔꯥꯏ ꯇꯧꯔꯤꯅꯤ ꯃꯌꯥꯝ ꯑꯩ ꯍꯩꯔꯦ ꯃꯌꯥꯝ ꯉꯥ ꯃꯇꯨꯡꯒꯤꯗ ꯑꯣꯏꯅ ꯑꯍꯥꯟꯕꯒꯤ ꯉꯧꯔꯦ ꯃꯃꯩ ꯍꯥꯞꯄꯒ ꯃꯊꯪꯗ ꯃꯊꯥ ꯀꯩꯀꯥꯁꯨ ꯂꯣꯏ ꯉꯧꯊꯣꯛꯑꯒꯦ ꯍꯥꯎꯗꯤ ꯍꯥꯎꯅꯤ ꯉꯥꯁꯦ ꯉꯁꯪ ꯉꯥꯡꯉꯦꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯥꯅ ꯈꯣꯡꯂꯣꯝꯗ ꯀꯥꯎꯒꯅꯨ ꯁꯣꯝꯗ ꯇꯧꯋꯥꯏ ꯑꯩꯅ ꯍꯥꯏꯕꯅ ꯈꯣꯡꯒꯅ ꯀꯨꯠꯀꯗꯣ ꯂꯥꯏꯝ ꯐꯖꯗꯦ ꯊꯤ ꯍꯥꯏꯕꯗꯨꯒ ꯃꯥ ꯅꯣꯛꯏ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯄꯥꯟꯕ ꯈꯥꯃꯦꯟꯅꯤ ꯈꯥꯃꯦꯟꯗꯤ ꯃꯌꯥꯝ ꯄꯥꯜꯂꯦꯕ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏ ꯈꯥꯃꯦꯟꯒ ꯀꯔꯤꯝ ꯆꯥꯗꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯁꯨꯇꯤ ꯑꯣꯏꯗꯤ ꯆꯥꯕꯅꯤꯅ ꯍꯌꯦꯡ ꯇꯥꯆꯧ ꯆꯠꯀꯅꯦꯕ ꯑꯗꯨꯒꯤꯅꯦ ꯃꯣꯏꯗ ꯄꯤꯊꯣꯛꯇꯣꯏꯕ ꯃꯣꯏꯗꯤ ꯆꯥꯏꯑꯦꯕ ꯑꯗꯨꯅ ꯃꯀꯣꯛ ꯀꯠꯊꯠꯂꯒ ꯑꯩꯈꯣꯏꯒꯤ ꯖꯒꯥ ꯀꯟꯗꯅꯕꯅꯦ ꯃꯀꯣꯛ ꯀꯠꯊꯠꯂꯒ ꯀꯩꯅꯣ ꯇꯧꯔꯒ
พ่อมานะมอนะกับมาคุดก็จะเจ้าหันกันหน่อยอะตัวมานะคาเมนจะก็อีชมได้นะก็ไม่เจ้าหันเลยด้วยเนาะอาซิจูอีกเนาะไปหายด้วยเสียอะดูนี่คาเมนจะควักจะมีกี่เวลาตัวที่ปิกนะอูริบะปาลีตัวใช่ไหมอะตัวเสียเลยเลยดูอาซิจะคุยกับตั้งทำเอาเลยนี่คุยจำทำเอาเลยดูมวยเดินจำนะปีเลยนี่อะดูนี่เสียอะตัวพอใจช่วยเลยหาก็ตัวเสียแม่ของคาเมนจ้านะครับจันเลยมาค่ะแต่พอมาอาทิตย์มาคุยจะอูเดว่าจ้าแต่มีน่าอูเลยไปเลยทีว่าเราเนาะแม่ยังกังวลกี่นี่ไอ้จุดนี้เนี่ยคุตาก็จะแหลมทีไอ้ยูนุปีมันเดียวนั่งเล่าอีมิเสียค่อยปาเล่าดีขยันด้วยเลยเสียแม่ยังโตมวยกี่ฮาเป้ก็ถ้าเราหนูอาชีพพยาบาลนี่ที่มากู้ก็กว่านั้นนะมวยซาบตัวฮาปใจกันเนาะพัฒนากันต่อเลยจำมวยตัวลิกคือตั้งหลายปีเนาะยาเนี่ยตัวเด็กคุยจำทองจ้าตัวไอ้ที่จ้าเราหนุ่ยฟ้ากันนั่งกันเจอนี่นะยาเนี่ยชิ้นนี้แม่หิงคนกี่ปวดชุ่มบะเสียจ้าพังเดี๋ยวตาอันเดเลยแบบนี้นะกับไม้นะว่านะทีเลยเดี๋ยวพังเดียนะนักรามาสร้างเดี๋ยวมาทำเดี๋ยวเลยปุ่นนู้นจะเลยครับก็แต่ว่าแม่จริงง่ามุกาใช่ง่ามูอะไรแกง่ามูอะไรแกไอ้โอ้ยหน้าที่นั่นเนี่ยง่าแบบกาแล้วก็แข็งดีงั้นก็ว่าให้ด้วยมีแต่เราต้องวันนี้ปุ่นนู้นตอนนี้มันมีคุยกับเรานักราเอาตัวกันนู้นไอ้กาเลยค่อยกาเลยแม่ปุ่นโดนจานเองมันมีคุยเดลักว่าจานี่คุยเดปุ่นโดนปามบีอันนี้หุ่นก็เขาปุ่นโดนปัจจัยนับปาเลยดูว่าสั่งบดีจ้าบุฟังหมดสั่งมาบดีคุยเจ๊เจ๊เราว่าสั่งมาดูนี่นะเต้งั้นสิสั่งยังน้องอะไรดูพัฒนาบริเวณมุนเลยแต่มีนะเกมนะโดยนะจานี่มันมีจ้าเราให้ไปมาทำดมวยนะเคยให้มวยอมุนบจานิงเดียสั่งบจานิงนี่จะหายดูน้องไปเลยเต้โดยจุ่มขนาดตัวบจานิงมันมีเลยเดี๋ยวทุ่มจะย้ำทุ่มมีแบบสิแต่นะเต้เอาไว้ได้ดีมาสร้างยิ่งปุ่นอ่อนกันได้นี่เอาตัวคุยปุ่นต้นจามาร่างกายเอาตัวปุ่นต้นจานี่มันมีเลยดีจ้าเราMayam asigi barab che kaino machu puno ka phang mane ba ko ado khoi tarugi do si barab che yam pa me ba Bombay Pepsi ai ne si je khoi di ado ma na kaino yum da lai te ba moi de su cha da rai bani ne ko ta chang na ne hapta gi chat pa kuding ne ma pi ro hai de ba ado khoi ma na ne moi pa udi ngai da huran na lai raga huran hap chale amam chau a hen na cha nu lok thung ani na ma yam pa me ba do gi aduna nai di si je phang de ba adunga si je yam thaja duna lai ram me aduna khara jam na su pure ha yam harau dore aduga aina huita ngauba nga adugi magi maring kha se yam phajadra adi marum su oide marum changam dai gi thot lauraga gi ammo khar roi ba yam hauda ba juto re khoi taisen che tiger ga ma ga yam hau dore ngasi di Mèo nga do sida lai re aduga nga si kena tauri ba ko bau khra su ne mu kusalang ne ko ai je puna sum ngau re ba rawu bau le puna ngau ra ba ni ba de rawu do ma kha da thang re ba ko sina bau du ni ado khang de da moi smai na nga se lai ra ga ne ta da ne khi khang jam lai ra ka ne wa khang wa tu naแต่เส้นนี้ตาตัวเลยมันนะไอ้ตัวก็จากโลแรงเนี่ยคุยแต่เส้นเช่กูแกเนี่ยชุมกูแล้วก็มาเสลากแต่ว่าตัวมาดีไอ้เชียร์เช่ก็กันพร้อมนั่นเลยนะแม่ตัวแม่วิดีโอเช่หาในวิดีโอเนี่ยบก็ไอ้นั่นฉันนั่นเลยแล้วบก็ฉันไม่เลยยังไงวิดีโอนี้ตัวนั้นไอ้ส่งมาเสียแต่เส้นเช่ตัวช่วงแต่ก็เช่ตัวช่วงเสียคุยแต่เส้นนี้มองบ้าก็กำลังพูดตรงแล้วทำด้วยผู้ชูพูดเท่าไรมาพันมิสิพมแต่เช่นงานแต่เช่นหลับก็ง่ายแล้วพมดำง่ายแล้วพมคนแม่มีอย่างต้องคุยกับพี่เด็กคุยเดือป่าเลยเพื่อเราคุยกันดิตัวมาสิเสียให้เดรแมนนะเฮกตัวสมัยปิดตึกตัวไปสินะนี่เขายามมาโจมเขาอยากเดิ